Loyalam E-PAO tabi bakutima po hitram susmitana namitangi pau pizari ahan da maru headline. Siroi Lily Festival gi Paulo Bachatpa Permission Army na athingba pibadagi mamai leiraga Halakhre. Governorda Memorendum Pisinkhre hayeng Permission sintha leptuna mifam pangthokani hairi. Manipurda network business ki training pigani mika halaga purakhiba non local ani kidnap tawuda chenaba mi mari phare. COVID-19 dagi hena sathiba JN1 India da Halakhre. Mumbai da anoba laichat asigi case jani ge yang khaitare thingnakhre ani sikhre. Siroi Festival gi Paulo Bachatpa Permission Army na athingba pibadigi mamai leiraga Halakhre. Governorda Memorendum Pisinkhre hayeng Permission sintha leptuna mifam pangthokani. Ngasi dagi hauna tha asigi kunmari fawa pangthokadaba manga suba state level Siroi Lily Festival gi Paulo Bachatpa media team ama Imphal Ukhrul Lambi gi Gwaltabida Maharajman ki kangbuna athingba pibadigi paumi team sing adu Siroi Lily Festival gi pau coverage tawdana Imphal da Halakhre. Thodogadunga mari lenana Manipur Press Club ta amju amasung EGM gi oiba athuba mifam ama pangthoktuna condemn tawba yauna thodok aduda January ba security personnel singi mathakta chap chaba action lokhanaba permission gi oiba rally amaga lenana Manipur gi Governorda aiba cherol Pisinkhre. Hayeng permission na sintha leptuna athuba mifam pangthokadori. Sarkar na chap chaba positive response piraktrabadi matam kaktaba pen down strike ki khongjang phawba changsilakpa yai. Manipur gi Governor Saruk Yaduna pangthokadoriba Siroi Lily Festival adugi coverage tawnaba ngasi ayuk DIPR na silangduna paumi team amaga loinana Ukhrul gi damak Manipur State Transport ki bus amada khongsan khibani. Adumapu Siroi Lily Festival asi asoi angam thoktanaba Imphal Ukhrul Lambi ngak shenbagi daita loriba Maharajman ki kangbuna ngasi ayuk pung 8 makhairum tabada permission na tongliba bus adu Gwaltabi yorakpada khamki. Loinana permission na tongliba bus adugi Winsil mathakta Manipur State Transport haina thariba banner adu khumjillaga chatkadabani haina khangalakhi. Maduda permission gi maikadagi karigi damakta MST gi banner asi khumjingadoribano haina army personnel aduda hanglabasu madugi paukhum pirakhide. Security advisor na masigi matangda cherol thokpa laikhre haina utle pare tawduna lekhi. Loinana namduna bus aduda MST haina thariba adu namduna che napsilanki. Gari aduda MN haina Manipur number thariba adu phawba khumjinaba khangalaki. Maharajman na chathariba thawongshing aduda permission gari dagi kumtharaga halaki. Adubu bus aduda tongliba government ki official oriba DIPR gi official sing aduti MST thariba banner adu khumjillaga ukhruldamna Chatkhre. Army na Siroi Lily Festival gi Paulo Bachatpa permission da chathakiba thawong adugi matangda khudaki athuba mifam ama amju amasung EGM na sinduna press club ta pangthokre. Loinana thodok adubu condemn tawba yauna apunbagi oiba warep amagi makhada thodok aduda January basingi mathakta chap chaba action lokhanaba permission gi oiba rally amaga loinana Manipur gi Governorda cherolama Pisinkhre. Governorda Pisinkhre cherol aduda haribadi Paumi team aduna Gwaltabi yorakpada Mari Suba Maharajman ki kangbu sing aduna bus adugi mamangda thariba Manipur State Transport haina thariba wahai adu khomjinnaba khangalakibani. Thawong asi yamna nungnangningai oiba ama khaktanatana media gi professional da chamamnaba amasu thokhale. Thodok asi freedom of press public safety da yamna serious oiba wahang ama ohale. Thodok asi amju amasung EGM na akanba mongda condemn tawi. Thodok asiga January basingi mathakta akanba action lokhatrabadi hayeng me kunmathoi asi journalist Franitina normal duty toktuna pen down strike ki khongjang changsingani. Demand sing asi thabakta onthok trabadi pen down strike ki khongjang asi makhata na chathabasu yai. Yasinaba puraktriba phawba khudaktagi hauna state asida operatory ba central force amasung state yauna state government ki mari lenaba pau amasung information sing boycott tawgani. Imphal Ukhrul Lambida media personnel sing da harassment pikhiba thodok adugi matangda enquiry tawgadabani loinana madugi daita adu chap chana lepkadabani. Thodok tholiba mafam adugi official amasung personal in charge ki mathakta chap chaba action logadabani. Thodok asigi matangda hayeng ayuk pung 13 taba matamda amju amasung EGM gi oiba mifam pangthoktuna tholiba thodok asigi matangda khanagani. Maram asina hiram asigi matangda Manipur gi Governor na athuba mideng changduna masida chenariba daita leibasing adugi mathakta chap chaba action lokakadabani hairi.
Manipur Governorda Memorendum Pisinkhre Thoklakpada EZMG Secretary General Yumnamcha Rupchandrana haikibada Siroi Lily Festival coverage taunabagi damakta sarkarna invite su tauba gari shu makoina arrange tauba aduga paumishingbu athingba pikhiba thawong asi akanba mongda condemn tawi asigumba thawong asida chenariba singi mayokta chapchabe action lawgadabani thodok asiga mari lenana ngasidagi hauna sarkargi oiba paushing phongba khudaktagi leplei hayeng paumishingna sintha leptuna general body mifam pangthokdoriba asigi mangoinana sarkargi oiba kari response leribage habadu chapchana yengkhigani hairiba matam asi phawgi manungda sarkargi maikaidagi positive response piraktaba tarabadi demand sing asi phangdira phawba matam kaktaba pen down strike khongjang changsinaba phirep lorpa yai haina sarkarda checksin warol thamkhre Amaromda Basta MST Thariba Ado Muthalaga Siroi Lily Festival gi coverage to changliba government media wediba DIPR gi officer singna tongliba bus adu lambida cookie singna nung thomjilatuna akai atoinang khrei thodok adu da army gi maikedagi su madubu control tonaba khungjang changsiliba cookie volunteer sing adu nongmai round kaya kaptuna tan khaina bohonakhi Manipurda network business ki training pigani mika halaga purakhiba non local ani kidnap tawbada chenaba miyoi mari fare Delhi amasung Jaipur dagi Manipurda network business ki training pigani haina mika halaga purakhiba non local ani fazilaga ransom talamba miyoi mari police na fare hari Farba Miyosing Adudi Tamna Popi Maya Lekadigi Hausina Kanti Kul Mamang Lekai Lamsang the Leba Lystrom Henry Mate Chahi Kuntramanga Ngairangwam Dagi Tangzam Lemba Naurem Tong Takelambam Lekadigi Hirem Anan Chahi Nipuhumdoi Amasung Langol Type 2 Dagi Nahakpam Nares Kawi Makoidigi magazine konana .32 gi pistol ama marumanga gun license ani packet knife ani mobile phone ani amasung four-wheeler car ama fare hari Thodogasi matangda police ke pauna haribana Delhi amasung Jaipur gi miyoi ani Manipurda network business ki training pigani hainamika handona puraklaga fazilaga ransom tanmagi thawong chatharam khiba aduga mari lenana haukiba tang 19 amasung 18 da Manipur police na Imphal West ki Himalayan time nakadagi miyoi mari edu fagat khibani miyoi mari aduna makoina Jaipur amasung Delhi dagi purokpa miyoi ani adu Imphal hek yaubaga Kidnap tawaga loinana makoising adu khulai paiba kangbu singni haina kihanbaga loinana ransom gi demand pidrabadi hatkani haina kihan khanganbagi thabak sing chatharambani hari Thodogasiga mari lenana police na makhatana group asigi criminal network asi makhatana extend tawduna kanagumba singbu fazin pusinba yauribra haina su thibagi tabak chathaki adubo housing phawagi oinadi madugumba khudam amata fangdri makoi mari na fazilamba miyosing adu housing safe oire hari Atopa amana Imphal West District ki Lamsang Police Station gi manung chanba Phayeng Sawal Lekai degina Sanjam Phawagi marakta ngarang security force na chathakiba operation da magazine ka konana SLR ama trainer 3 rifle ama pistol ahum hand grenade ama wireless set ama BP base mari BP fiber plate mataret camouflage dress jura mari camouflage tupi ani helmet ani yauna tongan makhalgi nongmai maru sing yauna atei polam sing su phagale hari numit asimakta da Imphal West District ki manung chanba wahengbam maning lekadigi KCP PWZ gi cadre ama fare mamingna lemapokpam abem chanu Elias Sanathoi Elias Monica chahi kunmanga kawi Bisnupur District ki waheng khuman maning lekadigi ni miyoi asi tongan ba oil pump singda nam haduna sel khabigi thabakta chenai hari Imphal West ki sagolbam Tingom Lekai Degisu, KCP PWZ gi kedar ahum phare. Farabasing adudi Bisnupur District ki Thangangaram Lekai Degi housing na Sagolban Tingom Lekai Varagi Yum Amada Leiba Oinam Santi Kesor Elias Inauton Elias Santi Khuman Chahi Kuntramanga Imphal West ki Khonga Khul Maning Lekai Degi Kangbam Soni Chanu Elias Thoitoi Chahi Taranipan Amasung Lamdeng Mamang Lekai Degi Lesang Them Uma Debi Elias Tombimcha Chahi Kunmathoi Kawi Makoidagi mobile handset mari sell oina lupa lising anige chatruk kun yauna atei potlam kaya phagale hari Singzamai police station gi manung chanba maitei lekai chajing dagina RPF PLA gi mioi ama fare mamingna Huirem Dines Elias Sanauton chahi kuntrani thoikawi Jiribam district ki Jiribam Sorok ating bi khunau dagina housing na maitei lamkhai chajing Imphal West da lebani hari COVID-19 dagi hena sathiba JN1 India da Halakhre Mumbai da anoba laichat asigi case chani ge 58 thengnakhre ani sikhre
COVID-19 की लाइचत असी मालेमदा मुथतुना लाइचत असीगी वैक्सीन पुथोखरबा मतुंग ख्वाइदगी नौना COVID-19 की लाइचत असिदगी हेना साथीबा JN1 वेरिएंट लाइचत असी इंडियादा योरखरे एजेंसी की पाव अमदा ख्वाइदगी नौना साथीरबा JN1 लाइचत असिना मुंबईदा मियोय चनीगा यांखैतरे नाबा थेंगनखिबगा लोइनना मियोय अनि लेखिद्रे लोइनना महाराष्ट्रदा था असिगी तरानिथोय फावबदा अनौबा केस हुमफुमापन थेंगनखिबगा लोइनना हौजिक फावबदा केस 94 हेंगलखरे लोइनना तमिलनाडुदासु लाइचत असिना नाबा मियोय 53 सुखरे हरि COVID-19 JN1 वेरिएंट सिस्पोम असी मालेमगी तोंगान तोंगान ममफम सिंह हाइबदी सिंगापुर हांगकांग न चिंगबा लेबाक सिंगददी लाइचत असिना पाकशना संदोरक्तुना हौजिक अरुबा फिबमदा मायोकनरी ख्वाइदगी नौना तमिलनाडुदा मियोय 53 कर्नाटकादा मियोय 9 गुजरातदा 3 दिल्लीदा 3 अमसुंग हरियाणा राजस्थान अमदी सिक्किमदसु मियोय अममम लाइचत असिना नाबा थेंगनखरे हाइरी COVID-19 दगी मतुंगदा नौना संदोरकलिबा यामना साथीबा JN1 वेरिएंट असी इंडिया पुंबदा संदोरकपा याबगी अकीबा लेबना मिनिस्ट्री ऑफ हेल्थ एंड फैमिली वेलफेयर न यूनियन टेरिटोरी अमसुंग स्टेट सिंगदा लाइचत असिदगी ngakthokpa yaba cheksin thorang sing lokhanaba mari lenaba officer singda khangankhre hari पाउगी मरक थतना लोयालम E-PAO ताबिरिबा खुदिमकना चैनल असिबु नुंसिबिदुना लाइक अमदी सब्सक्राइब तौबिदुना सब्सक्राइबर मसिंग हेंगत हनबदा अदोमसु मतेंग पांगबियु इंडियन आर्मी की थवोंग कोकोमीना कंडेम तौरकली ख्वारांबन कैथेल फमलेबी इमासिंग इरांग हौख्रे ngasi Imphal Ukhul Lambi gi Gwaltabi area da Siroi Lily Festival gi Paulo Bachatpat Paumi team amada Indian Army gi Maharajman na Chatkhre thawong adu kokomina akan mamong da condemn tawi hari कोकोमी की चेरोल असिना मखाताना हाइरिबना ngasi gi laibak thiba thodok adu official government की प्रोग्राम अमा चटपदा थोखिबनी अदुबु मणिपुर गवर्नर यावना अतै ऑफिशियल सिंगी मैकेदगी मांगजौनना उखरुलदा हौजिक चथरिबा सिरोय लिली फेस्टिवल असि शांति ओइना अमसुंग असोय अंगम यावदना चथोक चसिन तौबा यागनी हाइबगी थाजबा पिखिबसिंग अदु मखोयगी लेरिबा सिक्योरिटी सिंग अदुना ngakna चत्रै मरम अदुना थोखिबा थौदोक अदुगी मतंगदा सरकार की मैकेदगी चपचाबा मरम अदु मियामदा खंगनगदबनी मरी लेनबा ऑफिसर सिंह अमसुंग यूनिट सिंह न हिरमसिगी मतंगदा थिंथबा तौदना चपचाबा थबक पाइखकदबनी हौकिबा चही अनि रोंगी मतम असिदा सेंट्रल फोर्सिंग न स्टेट असिगी मियामदा मिचंग मिखाई नाइबा अमसुंग चममनबा रोल कया लौदुना लाकली मरम अदुना गवर्नमेंट ऑफ इंडिया की मैकेदगी स्टेट असिदा डिप्लॉय तौरिबा नन लोकल सिक्योरिटी फोर्सिंग असिगी पॉलिसी असि रिव्यू तौगदबनी कोकोमी की मैकेदगी वर्किंग जर्नलिस्ट कम्युनिटी मरु ओइना आमजुगी थबक थौरम सिंगदा कंडीशन अमत यावदना सपोर्ट तवी लोनना लेरिबा फिबा मसिकी मतंगदा लौरकपा वारेप सिंगदा चपचाना सौगतकनी हाइरी तांखोल इचिल इनाउ सिंगनासु थौदोक असिगी मतंगदा लैब्स नट्रगा मिस्टेक अमा ओइना इचम चमना लौरुदबनी थौदोक असिगी मतंगदा कोकोमीना खक तुमिना लेशनबा तौरोय हाइरी अमरमदा महाराजमेंट के कांगबु अमना प्रेस की कांगबु अमदा चथकिबा थवोंग अदु यानिंगदबा फोंदोक्तुना ख्वाइरंबं कैथेल फमलेबी इमा इबा सिंगना इरांग हौख्रे थौदोक अदुदा चेनरबी सिंगी मथक्ता चपचाबा एक्शन लौगदबनी हाइना दाबी तौख्रे AR na border da kuki militant tara hatkibadu BRTF da border fencing khaba yaroi haina athingba pibigi oiramlei tha asigi tara mari da Indo Myanmar border gi Tengnopal district ki manung chanba New Samtal gi border pillar number 62 maya da Assam Rifles na Myanmar da best oba kuki militant tara hatkibadu militant sing aduna Ministry of Home Affairs ki makhada hozik BRTF na border fencing thab khabagi thabak chathariba aduda ayetba athingba pibigi ni hari Central Security Agency की official अमना फोंदोखिबदा Assam Rifles ना कापतुना हातखरबा खुकी militant सिंह अदु Myanmar दा हौजिक military junta की मथक्ता लाल हौरिबा pro democracy leader of Sangchu गा सरकार पाइमिनरंबा अदुगा हौजिक government in exile हाइना लेरिबा National Unity Government की arm wing अमा ओरिबा PDF की कांगू सिंगनी हाइरिबा PDF की कांगबुसिंग असिना आइन काइना इंडो म्यांमार बॉर्डर की मणिपुर रोम थंगबा सरुकता चंगसिलकलगा हौजिक BRTF ना बॉर्डर फेंसिंग खाबगी थबक चथरिबा अदु लेपकदबनी
haina athingba pinaba honarakhi hairiba thawongshing adu intelligence ki maikhaidagi chapchana phangbadagi Assam Rifles ki kangbusing aduna PDF ki kangbusing adu changsilaklaga leiriba new samtal khulgi manung hanjillaga leiriba jaga adu koshilaga thamki thodok adu da militants sing adu maikaidagi nongmai kapthorakpadagi Assam Rifles na handuna kapadagi PDF ki cadre sing adu lekitabani militants sing asidagi AK47 gi rifle turret RPG launcher ama M4 rifle ama single barrel mari yauna atai potlam kaya recover tawki aduga leikidraba PDF ki cadre sing aduna mirot oneleriba National Unity Government ki officers singda India manungi thabakta amuk khanna khut thinjalaktana ba warning piraba matungda Khusinakhre hari panba yabadi Myanmar ga lonariba Manipur gi border gi saruk asi punna kilometer 440 nipani lonana India government ki makedigi Myanmar gi Manipur da mitop changsilakpa thingnaba hojik border fencing khabagi thabak chathariba asida Kuki Naga amasung Mizo gi organization kaya masigi mayokta leiribani Guwahati da ising thumjilakpadagi miyamna alert oina leinaba mari leinaba singna khanghanlakhre Assam gi Guwahati da nongna maram oiduna ising thumjilakpadagi miyamna alert oina leinaba authority na appeal tawrakhre lakadawriba numit kharani asida city aduda ising ichaw amadi landslide thorakpa yai maram aduna miyamna alert leinaba chief minister office na khanghankhre Chief Minister Office tagi phangba pawgi matung inna hauzik Guwahati city da nong shingi phibam yamna fatte phibam asi lakadoriba numit kharani asidasu adum oigani maram aduna miyamna yum manungda leibiyu darka leitana lamda chapiganu masine hena khudong thiba oihengani ngasi asi Guwahati da yamna kanbadagi mayai oirap kanba nong takhre masigi mathakta Indian Meteorological Department na phongkiba phibam asi Assam gi mafam ayamba oigani hari loinana phibam asi lakliba numit nini humni asida su hongloi maram aduna miyamna cheksin thorang lobiyu hairi ngasi ayu pung 9:30 phawbada Kamrupta nong marang kaina takhibagi report lei Kamrupta khwaidagi wangba oina mm115 gi changda nong takhi aduga Guwahati da mm112 ki changda nong takhi Kamrup ki Mirza Circle Office da mm110 gi changda nong takhi hari Ukhrula Siroi Lily Festival coverage toba chatpa permission kwal tabidagi halakhre Directorate of Information Public Relations DIPR na sinduna Siroi Lily Festival coverage torona ba permission gi bus ama sinduna Ukhrujapagi lambida yangang popi kaithel khara helakpa Gwaltabida mathau tawduna leramba Maharajament ki team amana Manipur State Transport Thaba bus asi chatpagi ayaba pidabaga loinana Manipur State Transport Thariba maming asi uhandana ba chain up sinduna chanaba harakpadagi permission Imphal da halakhre Lenga ki maikadagi Siroi Lily Festival asigi damak MST gi bus ahum thorang tawduna thamliba asi Manipur State Transport Thaba bus amata chalhandabagi phibamda lere athingba pirakpa matamda permission na Maharajament ki kangbu shingasu awai akhum tawnaki Manipur State Transport Thaba adu uhanganu haibadagi black pepper na napsinduna chanaba khonabada bus adu chatpa yaroi haina athingba pirakhi hairi phibam adudagi permission khongna yangang popi phawba halaklaga Tata Magic tongduna Imphal da thorakibani Amaromda Manipur State Transport Thaba bus chatpa yaroi haibagi mingda Siroi Lily Festival Pauloba chatpa permission Gwaltabidagi changhalaktaba yaningdaba phongdoktuna khudaktagi government ki positive oiba paw phangdabadagi khongjang hawkhre Maral leibasing cherak pidriba phawba hayengdagi permission thabak lepagi khongjang hawragani haina amzu amasung EGM na lauthokre permission changhandaba thawong yaningdaba phongdoktuna amzu amadi EGM gi mifam ama phamlaba matungda Manipur Press Club ki Raj Bhavan phawba khongchada ma chalaba matungda Governorda Memorendum ama Pisinkhre Memorendum pisilaba matungda Outers Guilds Manipur gi General Secretary Yumnam Rupachandra na phongdokhibada Manipur State Transport Thaba gari chatpada athingba piba habisi Manipur gi puwarida amadi paumi gi puwarida amukta thokidri thawong asida chenaba sing thidoktuna maral gi matik chaba cherak pigadabani hojik khudaki oina government ki positive oiba paw amata phongdaba negative paw singdi makhata na phongba hayeng phawbagi manungda maral leiba singi mathakta thabak paikhatrabadi matam kaktana permission thabak lepagi khongjang chathakani hai Nakalamromda thawong asibu yaningdaba phongdoktuna All Manipur Bar Association amasung High Court Bar Association Manipur na National Integrity ngangnanaba leiriba security force na kanglup naiba chatharabadi sindokpham thoi hairi
BJP-na akanba mawongda condemn tawkhre. Ngasi ayuk Maharajman ki kangbo amana Ukhrul Siroi Lili Festival gi pau lawba chatpa paumi gi team ama tongba MST gi basta Manipur haina thariba adu lokthoktrabadi chatpa yaroi haina athingba pikiba thawong adu mathong huktaba thawong ni haina BJP Manipur Pradesh ki makhedegi akanba mawongda condemn tawkhre. Ngasi Nityapat Chuthekta pangthokiba paumishingga unaba amada BJP gi General Secretary P. Premananda Maitena Haikibada, Manipur Tourism Department Sinduna Ngasidagi Hona Pangtholiba, Siroi Lili Festival Asi Lamdam Asigi Yamna Maru Oiba Festival ni. Festival Asigi Paulo Bachatpa Paumishing na Tongba Gari Ama Gwaltabida Maharajman ki Kangbu Amana Khamduna Thamlaga, Garida Manipur Haina Tharib Adu Muthatlaga Chatlu Natrabadi Chatpayaroi Haina Athingwa Piki Bathawong Adu, BJP Manipur Pradesh na Akanwa Mawongda condemn tawi. Miyamda pau yohonaba mathau pangthokpa chatliba paumishingda Maharajman na chathakiba thawong adu matong huktaba thawong ni haina lawi. Thodog asigi matangda party na tumina leithokloi. Ngasi hayang asida Manipur gi Governorga unaduna hiram asida midyang changsinaba taksingani. Ngasi Indian Army na chathakiba thawong adu Manipur miyam gi yamna sentiment chokpa thabak amani hairi. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Arobada maru ebapaw amuka hana pizari. Siroi Festival gi Paulo Bachatpa Paumishing Army na athingba pibadagi mamai leiraga Halakhre Governorda Memorendum Pisinkhre hayeng Paumishing sintha leptuna mifam pangthokani haidi. Manipurda network business ki training pigani mika halaga purakhiba nal local adi kidnap tawda chenaba miyoi mari fare. COVID-19 dagi hena sathiva JN1 India da yorkre Mumbai da anoba laichat asigi case janiga yangkhaitare thengnakhre ani sikhre. Matang asida Loyalam E-PAO na namitangi pau pibil lezare tabiri ba khudimako amuka hana khurumjari.